ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯃꯟꯕ ꯌꯨꯝꯖꯥꯎ꯫ ꯃꯌꯥꯝꯗ ꯑꯩꯅ ꯉꯁꯤ ꯇꯥꯍꯟꯖꯒꯗꯕ ꯋꯥꯔꯤꯁꯤ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯇꯥꯕꯗ ꯀꯤꯔꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯁꯤꯡꯖꯃꯩꯗ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯃꯌꯨꯝ ꯄꯥꯜꯂꯝꯃꯤ꯫ ꯏꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯒ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤ ꯄꯣꯛꯄꯤꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯏꯆꯦ ꯑꯃꯒ ꯑꯩꯒ꯫ ꯑꯗꯨꯒ ꯕꯕꯥꯅ ꯍꯥꯟꯅ ꯂꯧꯔꯝꯕ ꯅꯨꯄꯤ ꯑꯍꯟꯒꯤꯅ ꯅꯨꯄꯥ ꯉꯥꯛꯇ ꯑꯅꯤ ꯄꯣꯛꯑꯝꯃꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯗꯨꯗꯗꯤ ꯕꯕꯥꯅ ꯏꯃꯥꯁꯤ ꯌꯨꯝ ꯑꯗꯨꯗ ꯄꯨꯁꯜꯂꯛꯑꯕꯁꯨ ꯈꯟꯅ ꯆꯩꯅꯕ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯃꯥꯁꯤ ꯑꯊꯥꯞꯄ ꯈꯨꯡꯒꯪꯒꯤ ꯅꯤꯉꯣꯜꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯕꯥꯅ ꯏꯃꯥꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯊꯕꯛꯀꯤ ꯄꯣꯁꯇꯤꯡ ꯇꯥꯔꯤꯉꯩ ꯏꯃꯥꯁꯤ ꯈꯪꯅꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯏꯃꯥꯁꯤ ꯃꯇꯣꯝꯗꯁꯨꯅꯤ꯫ ꯍꯥꯏꯕꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯁꯨꯔꯝꯗꯦ꯫ ꯏꯃꯥ ꯃꯇꯣꯝꯗ ꯑꯣꯏ꯫ ꯈꯨꯡꯒꯪꯅꯤꯅ ꯏꯃꯥꯒꯤ ꯃꯄꯥꯝꯂꯣꯝꯒꯤ ꯏꯪꯈꯣꯜ ꯑꯁꯤꯁꯨ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯃꯄꯥꯝꯂꯣꯝꯒꯤ ꯏꯪꯈꯣꯜ ꯑꯗꯨꯃꯛ ꯆꯥꯎꯕ ꯑꯃ ꯏꯝꯐꯥꯜꯗꯒ ꯂꯩꯔꯒꯗꯤ ꯀꯔꯕꯥꯔ ꯑꯆꯧꯕ ꯑꯃ ꯍꯧꯗꯣꯛꯅꯕ ꯌꯥꯒꯅꯤ꯫ ꯑꯗꯨꯕꯨ ꯏꯝꯐꯥꯜꯗꯗꯤ ꯏꯪꯈꯣꯜ ꯌꯥꯝꯅ ꯆꯥꯎꯅꯗꯦ꯫ ꯌꯨꯝꯐꯝ ꯑꯃ ꯁꯨꯃꯥꯡ ꯃꯆꯥ ꯑꯃ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯕꯥ ꯏꯃꯥꯁꯨ ꯑꯍꯜ ꯂꯣꯏꯅ ꯑꯣꯏꯁꯜꯂꯛꯑꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯖꯜꯂꯛꯑꯦ꯫ ꯏꯃꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤꯗ ꯁꯨꯝꯅꯁꯨ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯍꯌꯦꯡꯋꯥꯏ ꯅꯆꯤꯟ ꯏꯅꯥꯎꯅ ꯏꯃꯥ ꯂꯩꯈꯤꯗ꯭ꯔꯀꯥꯟꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕꯁꯨ ꯅꯌꯥꯝꯕꯁꯤꯡꯁꯤꯗ ꯃꯐꯝꯁꯤꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯁꯤ ꯄꯤꯊꯣꯛꯄꯤꯔꯝꯃꯨ꯫ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤꯅꯤ ꯏꯃꯥꯅ ꯈꯜꯂꯤꯕꯁꯤ꯫ ꯅꯆꯦꯗꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈꯤꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯛꯇꯕ ꯌꯥꯈꯤꯔꯣꯏ꯫ ꯃꯐꯝ ꯑꯁꯤꯗ ꯅꯌꯥꯝꯕ ꯑꯅꯤꯒ ꯅꯈꯣꯏ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯂꯩꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯥꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯌꯥꯝꯕ ꯑꯅꯤꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯕ ꯃꯇꯝꯁꯨ ꯂꯥꯛꯀꯅꯤ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯅꯃꯥ ꯅꯄꯥ ꯂꯩꯔꯤꯕꯅꯤꯅ ꯑꯃꯁꯨ ꯐꯅ ꯉꯥꯡꯅꯤꯡ ꯁꯛꯅꯤꯡꯕ ꯂꯩꯔꯒꯁꯨ ꯃꯈꯣꯏꯅ ꯉꯥꯡꯕ ꯉꯝꯈꯤꯔꯣꯏ꯫ ꯑꯗꯨꯕꯨ ꯍꯌꯦꯡꯋꯥꯏ ꯅꯃꯥ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯏꯆꯥꯅ ꯂꯩꯍꯧꯕꯗꯨ ꯀꯌꯥ ꯈꯨꯗꯣꯡ ꯆꯥꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯅꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ꯫ ꯃꯇꯝꯗꯨꯗ ꯏꯆꯥꯅ ꯅꯌꯥꯝꯕ ꯑꯅꯤꯁꯤꯒ ꯂꯩꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯏꯃꯥꯒꯤꯁꯨ ꯌꯨꯝ ꯏꯪꯈꯣꯜ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯏꯆꯥꯅ ꯂꯩꯔꯨꯕꯁꯨ ꯌꯥꯏ꯫ ꯅꯄꯨꯒ ꯅꯕꯣꯛꯀꯅ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯏꯪꯈꯣꯜ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯄꯨꯡꯍꯥꯡ ꯍꯥꯡꯅ ꯂꯩꯔꯤꯕꯅꯤ꯫ ꯊꯥꯏꯅꯒꯤ ꯅꯄꯨ ꯅꯕꯣꯛꯀ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯄ ꯌꯨꯝꯖꯥꯎ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯍꯧꯔꯤ꯫ ꯑꯗꯨꯅ ꯏꯆꯥꯗꯤ ꯍꯌꯦꯡꯋꯥꯏ ꯃꯐꯝ ꯑꯗꯨꯗ ꯂꯩꯒꯦꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯏꯗꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯅꯤ ꯏꯌꯥꯝꯕꯁꯤꯡꯒ꯫ ꯑꯥꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯨꯕꯗꯣ ꯑꯩꯗꯤ ꯍꯩꯅꯔꯣꯏ꯫ ꯑꯩꯅ ꯁꯤꯗ ꯂꯩꯕꯗ ꯀꯅꯥꯅꯕꯨ ꯇꯥꯜꯂꯛꯇꯣꯔꯤꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯥꯁꯨ ꯕꯕꯥꯁꯨ ꯀꯜꯂꯤꯉꯩ ꯏꯃꯥꯅ ꯏꯆꯦꯁꯤ ꯍꯥꯟꯅ ꯃꯌꯨꯝ ꯄꯥꯜꯍꯜꯂꯝꯃꯤ꯫ ꯏꯆꯦ ꯃꯌꯨꯝ ꯍꯦꯛ ꯄꯥꯟꯈꯤꯕꯒ ꯏꯃꯥꯁꯤ ꯑꯅꯥꯕ ꯑꯃꯗꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯑꯍꯟꯁꯤꯡꯁꯦ ꯆꯍꯤ ꯁꯨꯝ ꯌꯥꯝꯁꯜꯂꯛꯄꯗꯒꯤ ꯃꯊꯪ ꯂꯩꯈꯤꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯁꯤꯗ ꯗꯗꯥ ꯑꯅꯤꯗꯨꯒ ꯑꯩꯒ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯊꯕꯛ ꯃꯆꯥ ꯑꯃꯃꯝ ꯂꯣꯏꯅ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯗꯗꯥ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯗ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯈꯟꯖꯜꯂꯨꯔꯕꯗꯤ ꯑꯩꯈꯣই ꯕꯕꯥꯁꯤ ꯌꯥꯝꯅꯗꯤ ꯅꯨꯡꯁꯤ꯫ ꯕꯕꯥꯅ ꯅꯨꯄꯤ ꯑꯅꯤ ꯂꯣꯟꯖꯔꯕꯁꯨ ꯑꯇꯣꯝꯕꯤ ꯃꯆꯥ ꯑꯍꯟ ꯃꯆꯥ ꯈꯥꯏꯗꯅ ꯆꯥꯎꯕ ꯄꯤꯛꯄ ꯊꯤꯗꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛꯇꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯑꯃꯃꯝ ꯂꯣꯏꯅ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯌꯨꯝ ꯀꯩ ꯄꯥꯅꯤꯡꯉꯛꯄꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯏꯁꯥꯗ ꯐꯥꯎꯔꯛꯈꯤ꯫ ꯌꯨꯝ ꯑꯁꯤꯁꯨ ꯅꯨꯄꯤꯒ ꯂꯩꯇꯕꯒ ꯅꯨꯄꯥ ꯉꯥꯛꯇ ꯂꯩꯕꯁꯤꯗ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯃ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯃ ꯍꯥꯏꯕꯁꯤ ꯊꯣꯡꯕ ꯇꯟꯅꯕꯗꯒꯤ ꯊꯕꯛ ꯀꯥꯟꯅꯈꯤꯕꯗ ꯍꯣꯇꯦꯜꯗ ꯆꯥꯟꯅꯗꯨꯅ ꯑꯗꯨꯝ ꯁꯝꯖꯜꯂꯝꯃꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯩꯁꯨ ꯂꯨꯍꯣꯡꯅꯕ ꯇꯧꯔꯒꯦ ꯍꯥꯏꯗꯅ 2019ꯗ ꯑꯩꯁꯦ ꯂꯨꯍꯣꯡꯉꯝꯃꯤ꯫ ꯑꯩꯅ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯗꯗꯥ ꯑꯅꯤꯁꯦ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯃꯗ ꯏꯃꯥꯅ ꯍꯤꯡꯂꯤꯉꯩ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯝꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯞꯅ ꯑꯁꯦꯡꯕ ꯑꯣꯜꯂꯛꯈꯤ꯫ ꯍꯥꯏꯕꯗꯤ ꯗꯗꯥ ꯑꯅꯤꯁꯤꯅ ꯑꯩꯁꯦ ꯇꯣꯉꯥꯟꯅ ꯍꯣꯡꯗꯣꯛꯈꯤꯅꯕ ꯄꯥꯝꯃꯛꯈꯤ꯫ ꯑꯩꯁꯨ ꯏꯃꯥꯅ ꯍꯥꯏꯕꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒ ꯃꯔꯩ ꯁꯪꯗꯥꯏꯅꯕ ꯈꯟꯅ ꯆꯩꯅꯕ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯋꯥꯈꯜ ꯑꯃ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯏꯃꯥꯅ ꯑꯩꯒꯤꯗꯃꯛꯇ ꯈꯨꯡꯒꯪ ꯑꯗꯨꯗ ꯊꯝꯕꯤꯔꯝꯕ ꯏꯪꯈꯣꯜ ꯁꯔꯨꯛꯇꯨ ꯌꯣꯟꯊꯣꯛꯑꯒ ꯑꯩꯒꯤꯁꯨ ꯇꯣꯉꯥꯟꯅ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯒ ꯌꯨꯝ ꯁꯥꯗꯨꯅ ꯍꯣꯡꯗꯣꯛꯈ꯭ꯔꯒꯦ ꯅꯤꯡꯉꯛꯈꯤ꯫ ꯑꯩꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯇꯨꯁꯨ ꯏꯆꯦꯒꯁꯨ ꯍꯥꯟꯅ ꯀꯨꯞꯅ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯏꯆꯦꯅꯁꯨ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯏꯃꯥꯅ ꯃꯇꯝ ꯑꯃꯗ ꯍꯥꯏꯔꯝꯃꯤꯗꯨꯅꯤ ꯃꯈꯣꯏꯒ ꯃꯥꯟꯅꯒꯅꯨ ꯍꯥꯏꯗꯅ꯫
Aduna nangsu paisa thoktaba thaba amata tawdabasu natte. Inkol ama leiraga hongdokro hairakhi. Aina mo sumna makha tarami. Adu ise ade imagi mapamgi inkol saruktu. Madu yontokhrasira. Aduga asaido ina inkol ama leirage hairami. Ise na mo sumna kumei. Madudi tawbiru de ibungo. Aide ade ibani sangna pi tharaga. Fangumba mon thoksira khalamini. Adu khangde imana nangonda sinarambane. Nange apamba tawro hairakhi. Madudage su imagi mapamlungi inkol adu. Yonthoge khana inkol adu yonaba honarami. Adubu mapam jaga adudi khungang oibanina. Lamdusu manung kharaga sangbaga. Inkol adu yonbada sitlabasu paisadi yamna hongami. Madudai su wakhalama lakhi. Karibu kana durige inkol adu yonbada. Pangiba paisa khajiktuna imphal sagi inkol amagi. Maman machet ama phok yaude paisaduna. Maduna yolarwige khalami. Aigi nupina swingonda. Mapam aduda yamna leiningi. Leibada yamna ingsikadaba mali. Matam khara ada leiraga saide inkol ama leisalaga. Yumkwai sari phokde ada leirusi hairakhi. Maduda isu maduna pharani khanduna. Imphal inkol ama leisalaga yum sagalingi matam adu phau. Imagi mapamgi inkona hangba aduda matam khara leirurage ningakhi. Asumna baba imana khuibu chawbu phau yukpirakhiba. Imphal inkon yumpham adu thadoga chalani khanbada. Aise hingda yamna kapami. Nongheng anbagadi dadani duda khoya muksalage hairamduna. Mapam adudagi bamol ama puraga. Khungang aduda igi nupi anganga punna haidarakhi. Inkol adusu hek yengbada leiba nungaigadaba manbagi wani. Kuina mi leinaraktabagi munna koibaduda yengda yengsaluba matamdadi. Isuk hek suga yengbada isada kiba mapuami. Pupu abongna leiramba mallaba yumjauduna so akoina lakpadu ubada. Kaurang na ngairaga leirambagi mongda mapam kadumdagino khangdaba. Nuksit amana kana humjalakpada mallaba mamang thongadu. Nuksina gamlaungna hangtori. Ngaglibadi bamol ama ina puraga salibadu. Tunggan geda tu heklan salapaka ikang khangtana. Khudi thijanduna makhada uppaga turami. Ai sumatawdu de isada pakatuna. Agya kamaina tawrino sokpra haitana. Bamol adu hugat pirami. Numitugi matawdu ay ginupiga igasi. Ibani ma angakpa mapuami. Aiga bamol adu sutam na tamna hugalaktuna. Inkon gi akoy baduda mamit na munegi ngami. Aduwa masinda su karino ni ngasigi matawsidi. Kungpam chada basunate. Karay dabu palaga khudi thiribano haidana. Masu masada pungak ngami. Tasing bade na bamol ama purga salibasi ate karigi sunate. Mapam duda lairiba mallaba mi kuina leinarudraba. Yumado akoy na muknaung na hongzalabanina. Aiga bamol aduda lai kuram handuna koktok samthokpa tahunduribani. Madugine na bamol ama puraklibasi. Mallaba hana leiramba yumjawadu sumapandagiti. Ek yengbada yamna pikpa mahali. Adubu manungda sangagadi. Yum adu yang hangna yamna saurami. Asumna numito ay ginupiga igana yum manung adu sitnana sengtuami. Imagi mapamnunggi angang na hakraso ako'y mating pangbirami. Yum adu kara sengtokpa luwerba matung. Ay gabamol adu tinge laise kuram tokpiramagi. Aduga posay hunjanbana na ako'y kona tahuro hairakpadagi. Bamol adu na yumjaw adu koktok sengtokpa tawtuna. Laitin kuram birami. Aduga bamol adu na ingonda sumna hairi. Ibungo na ako'y so tabag yamna sille. Adu na itindraba suyarani. Madugi mahut lamso sang na laabanina. Dakinado bara suyaw na nang nakharak kang natawbiro. Ay adum itom da sakrage hairakhi. Maduday na sukoy da gyay na kang adum tawsarage haidana. Bamol adu da magi dakinado karahe na tawbirami. Aduga bamol adu susatki. Bamol adu heksatki baga ahal makak tunggan da lepaga. Ay ngonda muna yengaga leirami. Ay na suahal adu kara lapdak na kaurami. Ine koy na di masak kang jadre. Manung da sangbiro kaurami. Ay na dum na hek kaurubadagi ahal adu mamaisal ng malaytokto na. Tunggalom da mukprap-prap satki. Matawado da iso ingag nga ami. Asumna numit tawan pa ba numito da malaba yung jawato da hongjalami. Adu ba yung madu da hamboy na layba numito di. Numidangaway silak pa di isik siyami. Nagyeta ho riba uwasing na dusu. Nuksit ka na silak pa da hay nung ba makontoraki. Layba da sway si isa da ihay naramde. Numitugi way na ginupigay kasi numidangi saktuwaga. Ngayag imong manunggi wari sanarami. Maduluerga isu mapanda torami. Matamadu da laptang na inkon matunda. Miyoy ama sumlepaga layba mami may na uraki. Maduda isu imong da hatuto prap-prap sang sanduna. Toslight asan ba malagturaga mapamadu da kapsalami.
ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯩꯁꯨ ꯑꯃꯨꯛ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯐꯃꯨꯡꯗ ꯐꯝꯊꯔꯒ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯑꯃ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯀꯨꯏꯅ ꯂꯩꯕꯁꯤ ꯍꯩꯅꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯅ ꯀꯥꯟꯅꯗꯦ ꯑꯥꯒꯤ ꯌꯨꯝꯗꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯒꯦ꯫ ꯍꯧꯖꯤꯛ ꯊꯕꯛ ꯁꯨꯔꯤꯕ ꯖꯨꯒꯥꯂꯤ ꯃꯁꯤꯡ ꯍꯦꯟꯀꯠꯍꯟꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯁꯇ꯭ꯔꯤ ꯑꯅꯤ ꯄꯥꯔꯒ ꯊꯨꯅ ꯂꯣꯏꯁꯤꯜꯍꯟꯕ꯭ꯔꯥ ꯀꯔꯤꯅꯣ? ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯂꯩꯕꯁꯤ ꯏꯁꯥꯗ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯏ ꯍꯥꯏꯗꯅ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯗꯗꯥ ꯂꯩꯕꯗ ꯍꯩꯅꯔꯛꯇ꯭ꯔꯕꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ꯫ ꯀꯔꯤꯁꯨ ꯇꯧꯗꯦꯗ, ꯅꯪꯕꯨ ꯁꯤꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯗꯤ ꯀꯩꯁꯨ ꯈꯟꯗꯦꯗ, ꯏꯄꯥꯝꯂꯣꯝꯒꯤ ꯏꯪꯈꯣꯜ ꯆꯥꯎꯅ ꯂꯩꯔꯛꯄꯅꯤꯅ ꯑꯗꯨꯝ ꯑꯝꯍꯥꯅꯤ, ꯁꯤꯗ ꯂꯩꯔꯕꯁꯨ ꯈꯨꯝꯃꯛꯏ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯩꯁꯨ ꯑꯃꯨꯛ ꯃꯨꯠꯈꯤ꯫ ꯑꯗꯨꯝꯅ ꯃꯩꯒ ꯃꯨꯠꯂꯛꯄꯗꯨꯗ ꯑꯩꯗꯤ ꯏꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯂꯦꯝ ꯑꯃ ꯊꯥꯡꯒꯠꯂꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯐꯥꯎꯗꯤ ꯑꯩꯁꯨ ꯃꯩ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯅ ꯐꯃꯨꯡꯗ ꯍꯤꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯐꯅ ꯊꯦꯡꯉꯐꯥꯎ ꯃꯩꯗꯨ ꯂꯥꯛꯇꯕꯗꯒꯤ ꯑꯩꯁꯦ ꯇꯞꯅ ꯇꯞꯅ ꯎꯏꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯗꯨꯗ ꯄꯤꯛꯂꯤꯕ ꯑꯩꯒꯤ ꯑꯉꯥꯡꯁꯤ ꯌꯥꯝꯅ ꯀꯟꯅ ꯀꯞꯄꯛꯈꯤ꯫ ꯑꯩꯁꯨ ꯑꯉꯥꯡꯅ ꯀꯞꯄꯛꯄꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯑꯗꯨꯛ ꯊꯦꯡꯉꯗꯨꯐꯥꯎ ꯃꯩꯁꯨ ꯂꯥꯛꯑꯝꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯗꯨꯒꯤ ꯃꯃꯥꯡ ꯊꯣꯡ ꯃꯄꯥꯗ ꯃꯤꯑꯣꯏ ꯑꯃꯒꯤ ꯋꯥꯡ ꯆꯥꯎꯔꯕ ꯃꯃꯤ ꯑꯃ ꯇꯥꯔꯒ ꯂꯩꯕ ꯑꯩꯅ ꯎꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯗꯨ ꯎꯔꯨꯕꯗ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯃꯨꯟꯅ ꯌꯦꯡꯁꯜꯂꯨꯕ ꯃꯇꯝꯗꯁꯨ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨ ꯂꯦꯡꯕꯗꯧꯅꯁꯨ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯅ ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯦꯞꯄꯤꯗꯣ ꯂꯥꯎꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯑꯩꯒꯤ ꯅꯨꯄꯤꯗ ꯌꯦꯡꯉꯨꯇꯨ ꯑꯁꯤꯗ ꯃꯃꯤ ꯑꯃ ꯇꯥꯔꯤꯁꯤ ꯂꯦꯡꯕꯗꯧꯅ ꯇꯧꯏ ꯍꯥꯏꯗꯅ ꯑꯃꯨꯛ ꯃꯐꯝ ꯑꯗꯣꯝꯗ ꯌꯦꯡꯁꯜꯂꯨꯕ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯋꯥꯏꯗ ꯑꯩꯅ ꯎꯈꯤꯕ ꯃꯃꯤꯗꯨ ꯑꯃꯨꯛ ꯇꯥꯔꯝꯗꯦ꯫ ꯑꯉꯥꯡ ꯑꯄꯤꯛꯄꯗꯨꯁꯨ ꯑꯍꯤꯡ ꯑꯗꯨꯗ ꯃꯃꯥꯒ ꯑꯩꯒꯅ ꯊꯦꯝꯕ ꯌꯥꯗꯕ ꯃꯈꯩ ꯄꯨꯀꯞꯇ ꯀꯞꯄꯝꯃꯤ꯫ ꯀꯣꯟꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯗꯤ ꯑꯉꯥꯡꯗꯨ ꯀꯞꯄ ꯈꯔ ꯐꯔꯛꯈꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯑꯩꯅ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯩꯅꯣ ꯈꯪꯗꯦ, ꯑꯩꯅ ꯉꯁꯥꯏꯒꯤꯗꯨꯕꯨ ꯃꯤꯒꯤ ꯃꯃꯤ ꯇꯥꯕꯗꯧꯅ ꯊꯣꯡ ꯑꯁꯤꯗ ꯆꯥꯎꯅ ꯃꯃꯤ ꯑꯃ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯦꯡꯁꯨ ꯂꯦꯡꯉꯤ꯫ ꯂꯥꯏꯇꯤꯟꯒ ꯑꯣꯏꯔꯤꯕ ꯖꯥꯔꯥ? ꯑꯉꯥꯡ ꯑꯗꯨꯅ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯀꯞꯄꯕ ꯃꯥꯜꯂꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯑꯃꯨꯛ ꯇꯣꯛꯑꯁꯤ ꯗꯗꯥ, ꯑꯩꯁꯨ ꯁꯨꯝ ꯀꯤꯁꯜꯂꯛꯑꯦ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯩꯁꯨ ꯊꯕꯛ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯇꯣꯝꯗ ꯂꯩꯍꯧꯕꯗꯨ ꯀꯤꯖꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯗ ꯑꯩꯁꯨ ꯋꯥꯈꯜ ꯑꯃ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯑꯩꯒꯤ ꯅꯨꯄꯤꯗ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯄꯗ ꯏꯆꯦꯗꯨ ꯄꯨꯔꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯒꯦ, ꯃꯇꯝ ꯈꯔ ꯏꯆꯦꯒ ꯂꯩꯃꯤꯟꯅꯔꯣ, ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯦ ꯊꯕꯛ ꯑꯃꯨꯛ ꯀꯥꯔꯛꯈꯤ꯫ ꯑꯩꯅ ꯑꯣꯐꯤꯁ ꯃꯐꯝ ꯆꯪꯗ꯭ꯔꯤꯉꯩ ꯏꯆꯦꯒꯤꯗ ꯍꯥꯟꯅ ꯆꯪꯉꯝꯃꯤ꯫ ꯑꯗꯨꯒ ꯏꯆꯦꯗ ꯑꯍꯤꯡꯒꯤ ꯋꯥꯔꯤꯗꯨ ꯇꯝꯗꯨꯅ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯏꯆꯦꯅꯁꯨ ꯃꯇꯝ ꯈꯔ ꯃꯥꯁꯨ ꯂꯩꯕꯤꯔꯒꯦ, ꯍꯣꯔꯦꯟ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯧꯕ ꯆꯪꯉꯣ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯨ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯏꯆꯦꯒꯤꯗ ꯆꯪꯗꯨꯅ ꯏꯆꯦꯕꯨ ꯂꯧꯔꯒ ꯌꯨꯝꯗ ꯍꯜꯂꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯒꯤ ꯑꯉꯥꯡ ꯑꯄꯤꯛꯄꯁꯦ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯄꯨꯀꯞꯇ ꯀꯞꯄꯝꯃꯤ꯫ ꯏꯆꯦꯅꯁꯨ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯨꯝ ꯍꯨꯝꯇꯣꯛꯄꯤꯔꯝꯃꯤ꯫ ꯅꯣꯡꯃꯁꯨ ꯏꯆꯦꯅ ꯈꯣꯡ ꯍꯥꯝꯅꯤꯡꯉꯦ ꯍꯥꯏꯗꯅ ꯃꯅꯤꯡꯗ ꯈꯣꯡ ꯍꯥꯝꯕ ꯊꯣꯛꯎꯕꯗ ꯑꯃꯨꯕ ꯃꯃꯤ ꯑꯃꯈꯛ ꯌꯨꯝꯗꯨꯒꯤ ꯁꯥꯏꯖꯟꯗꯒꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯏꯆꯦꯁꯨ ꯃꯁꯥꯗ ꯄꯥꯈꯠꯈꯤꯕꯗꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯈꯤ꯫ ꯑꯩꯅꯁꯨ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯍꯪꯉꯨꯕꯗ ꯏꯆꯦꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ꯫ ꯏꯕꯨꯡꯉꯣ, ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯅꯣꯃ ꯂꯩꯔꯦ, ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯗꯕ ꯃꯥꯜꯂꯤ꯫ ꯅꯪ ꯑꯥꯒꯤ ꯌꯨꯝꯗꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯣ, ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤꯗ ꯆꯦꯛꯁꯤꯟꯅ ꯂꯩꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤ ꯌꯥꯝꯅ ꯀꯞꯄꯤ ꯍꯥꯏꯗꯅ ꯃꯃꯥꯅ ꯆꯪꯉꯒ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯕ ꯃꯃꯤ ꯑꯃ ꯇꯥꯔꯒ ꯂꯩꯔꯝꯕ ꯑꯩꯒꯤ ꯅꯨꯄꯤꯅ ꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯄꯥꯈꯠꯇꯨꯅ ꯑꯉꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯑꯃꯨꯕ ꯃꯃꯤꯗꯣ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯝꯗꯈꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯔ ꯃꯤꯔ ꯈꯪꯗ꯭ꯔꯕ ꯑꯃꯅ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯅꯣꯡꯃꯁꯨ ꯑꯩꯅ ꯑꯣꯐꯤꯁ ꯍꯜꯂꯛꯄ ꯃꯇꯝꯗꯁꯨ ꯍꯥꯟꯅꯒꯤ ꯑꯩꯅ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯣꯝꯗ ꯐꯥꯎꯔꯒ ꯂꯥꯛꯄꯗ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯑꯩꯅ ꯄꯨꯔꯛꯇꯨꯅ ꯂꯥꯏ ꯈꯨꯔꯝꯍꯟꯈꯤꯕ ꯑꯩꯒ꯭ꯌꯥ ꯕꯥꯃꯣꯜ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯑꯩꯒ꯭ꯌꯥ ꯑꯗꯨꯗ ꯑꯩꯒ꯭ꯌꯥ ꯅꯨꯡꯉꯥꯏꯔꯤꯕꯣ, ꯀꯔꯥꯏꯗ ꯆꯠꯂꯨꯕꯅꯣ ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒ꯭ꯌꯥ ꯕꯥꯃꯣꯜ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯕꯨꯗꯤ ꯑꯗꯨꯝ ꯍꯥꯃꯨ ꯂꯩꯔꯤꯗ, ꯂꯥꯏꯒꯤ ꯁꯦꯕꯥ ꯈꯔ ꯇꯧꯔꯒ꯫ ꯑꯗꯨ ꯏꯕꯨꯡꯉꯣ, ꯅꯪ ꯑꯩꯒ꯭ꯌꯥ ꯏꯆꯥꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ, ꯅꯪ ꯃꯨꯟꯅ ꯇꯥꯎ꯫ ꯅꯈꯣꯏꯅ ꯑꯥꯗ ꯂꯩꯅꯤ ꯍꯥꯏꯗꯅ ꯂꯩꯔꯤꯗꯨꯕꯨ ꯀꯝꯗꯧꯒꯦ? ꯅꯪꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯈꯪꯗꯦ ꯑꯩꯒ꯭ꯌꯥ, ꯌꯨꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯑꯀꯤ ꯑꯈꯪ ꯉꯥꯛꯇꯅꯤ꯫ ꯑꯩꯁꯨ ꯑꯁꯥꯏꯗ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯒ ꯌꯨꯝ ꯑꯃ ꯀꯟꯅ ꯁꯦꯝꯒꯠꯂꯤ, ꯃꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯍꯣꯡꯖꯅꯕ ꯀꯟꯅ ꯆꯦꯜꯂꯤ꯫ ꯃꯗꯨꯒꯤ ꯑꯖꯥ ꯄꯨꯖꯥ ꯇꯧꯕꯗꯁꯨ ꯑꯩꯒ꯭ꯌꯥꯅ ꯂꯣꯏꯅ ꯍꯣꯠꯅꯕꯤꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ꯫
ꯑꯩꯒꯤ ꯑꯕꯥꯃꯣꯜ ꯑꯗꯨꯅ ꯑꯃꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ, ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯃꯗꯨꯗꯤ ꯑꯔꯥꯏꯕꯅꯤ. ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ ꯅꯃꯥꯒꯤ ꯅꯄꯥꯝꯗ ꯂꯩꯍꯧꯔꯤꯕ ꯌꯨꯝꯖꯥꯎ ꯑꯗꯨ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯏꯅꯦ. ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯅꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠ ꯆꯪꯐꯝꯗꯨꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯤꯜꯂꯤꯕꯗꯨ ꯃꯔꯝ ꯏꯆꯥ ꯆꯥꯗꯦꯅꯦ. ꯑꯩꯒꯤ ꯈꯣꯡꯑꯣꯏ ꯊꯪꯕꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯥꯔꯛꯄ ꯌꯥꯜꯂꯛꯄꯗꯧꯅ ꯇꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇꯕꯗꯒꯤ ꯇꯨꯁꯟꯕꯅꯤ. ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯈꯪꯈ꯭ꯔꯦ ꯌꯨꯝ ꯑꯗꯨꯗ ꯀꯔꯤꯅꯣꯃ ꯂꯩꯔꯦ ꯍꯥꯏꯕꯁꯤ. ꯅꯨꯃꯤꯠꯇꯨ ꯅꯈꯣꯏꯗꯒꯤ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯔꯝꯃꯒ ꯌꯨꯝꯗ ꯍꯟꯈ꯭ꯔꯒ ꯑꯍꯤꯡꯗ ꯇꯨꯝꯕꯗ ꯑꯩꯒꯤ ꯃꯪꯂꯥꯟꯗꯁꯨ ꯃꯁꯛꯇꯤ ꯎꯗꯦ ꯑꯃꯨꯕ ꯃꯃꯤ ꯑꯃꯅ ꯑꯩꯁꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ. ꯍꯅꯨꯕꯤ ꯑꯃꯁꯨ ꯑꯩꯒꯤ ꯃꯪ ꯑꯗꯨꯗ ꯎꯔꯝꯃꯤ. ꯃꯗꯨ ꯑꯩꯅ ꯁꯨꯝ ꯋꯥꯈꯜ ꯇꯧꯕꯗ ꯑꯐꯕ ꯈꯨꯗꯝꯗꯤ ꯃꯥꯟꯗꯦ ꯍꯥꯏꯔꯛꯈꯤ. ꯑꯩꯒꯤ ꯑꯕꯥꯃꯣꯜ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯑꯩꯁꯨ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ. ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯃꯪꯗ ꯎꯔꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯇꯨꯅ ꯂꯩꯔꯤꯕꯅꯤ. ꯃꯗꯨꯗ ꯑꯩꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯦ. ꯑꯩꯒꯤ ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏꯗ ꯑꯩꯈꯣꯏꯁꯨ ꯂꯥꯏꯇꯤꯟ ꯀꯟꯅ ꯈꯣꯏꯔꯝꯃꯤ ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯨ ꯌꯨꯝꯗ ꯄ꯭ꯔꯞ ꯍꯜꯂꯛꯈꯤ. ꯌꯨꯝ ꯍꯦꯛ ꯌꯧꯕꯒꯁꯨ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯏꯆꯦꯗꯁꯨ ꯑꯩꯒ꯭ꯌꯥꯗꯨꯅ ꯇꯝꯃꯛꯄ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯝꯃꯤ. ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯄꯤꯛꯂꯤꯕ ꯏꯆꯥꯅꯨꯄꯥꯗꯨ ꯀꯨꯞꯅ ꯁꯦꯟꯅꯔꯝꯃꯤ. ꯃꯁꯤꯗ ꯅꯠꯇꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯃꯤꯁꯛꯇꯤ ꯎꯗꯕ ꯑꯩꯈꯣꯏꯒꯤ ꯏꯃꯤꯗꯧꯅ ꯇꯧꯕ ꯐꯛꯂꯥꯡꯗ ꯃꯃꯤ ꯈꯔ ꯇꯥꯔꯝꯕ ꯑꯃꯗꯤ ꯀꯥꯡꯈꯟꯗ ꯃꯃꯤ ꯑꯃ ꯇꯥꯔꯝꯕ ꯃꯇꯧ ꯀꯌꯥꯁꯤ ꯂꯦꯞꯇꯅ ꯁꯨꯝ ꯇꯧꯔꯛꯄꯗꯒꯤ ꯑꯍꯤꯡꯒꯁꯤ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯑꯩꯅ ꯃꯩ ꯄꯨꯡꯉꯥꯟ ꯉꯥꯟꯅ ꯊꯥꯜꯂꯒ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯇꯨꯝꯃꯝꯃꯤ. ꯏꯆꯦꯗꯁꯨ ꯑꯩꯅ ꯀꯔꯤꯒꯤꯅꯣ ꯁꯨꯃꯥꯏꯅ ꯌꯨꯝ ꯑꯁꯤ ꯇꯧꯔꯤꯕꯁꯤ ꯍꯪꯉꯨꯕꯗ ꯏꯆꯦꯅ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯀꯨꯏꯅ ꯌꯨꯝ ꯑꯁꯤꯗ ꯃꯤ ꯂꯩꯔꯨꯗꯕꯒꯤ ꯂꯥꯏ ꯏꯜꯂꯕ ꯃꯥꯜꯂꯤ. ꯊꯨꯅ ꯑꯥꯒꯤ ꯌꯨꯝꯗꯣ ꯁꯥꯕ ꯂꯣꯏꯁꯜꯂꯨ ꯑꯗꯨꯒ ꯍꯣꯡꯗꯣꯛꯅꯕ ꯇꯧꯁꯤ ꯍꯥꯏꯔꯛꯈꯤ. ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯇꯣꯏꯅ ꯃꯉꯥꯛꯅꯕ ꯍꯧꯔꯛꯈꯤ. ꯃꯃꯥꯏ ꯃꯃꯤꯠ ꯄꯥꯟꯗꯕ ꯑꯃ ꯌꯨꯝ ꯑꯁꯤꯒꯤ ꯑꯃꯝꯕ ꯀꯥꯆꯤꯜ ꯑꯃꯗꯒꯤ ꯊꯣꯔꯛꯇꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯪꯁꯤꯗ ꯀꯥꯡꯈꯟ ꯍꯥꯏꯗꯣꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯁꯦ ꯍꯦꯛꯇ ꯅꯝꯃꯛꯈꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯋꯥꯅ ꯈꯥꯡꯂꯕ ꯃꯇꯨꯡ ꯑꯥꯒꯤ ꯌꯨꯝꯗꯁꯨ ꯁꯥꯕ ꯈꯔ ꯍꯦꯛ ꯂꯣꯏꯁꯜꯂꯛꯄꯒ ꯃꯄꯨꯡ ꯐꯥꯅ ꯁꯥꯕ ꯂꯣꯏꯗ꯭ꯔꯒꯁꯨ ꯍꯣꯡꯖꯜꯂꯒ ꯂꯩꯔꯁꯤ, ꯇꯞꯅ ꯑꯗꯨꯝ ꯁꯦꯝꯒꯠꯂꯁꯤ ꯍꯥꯏꯗꯅ ꯍꯥꯊꯨ ꯍꯥꯊꯨ ꯍꯣꯡꯖꯜꯂꯝꯃꯤ. ꯏꯃꯥꯒꯤ ꯃꯄꯥꯝꯒꯤ ꯌꯨꯝꯖꯥꯎ ꯑꯗꯨꯁꯨ ꯑꯗꯨꯝ ꯊꯅꯝꯃꯤ. ꯏꯆꯦꯅꯁꯨ ꯌꯨꯝꯖꯥꯎꯗꯨ ꯁꯤꯗꯣꯛꯅꯕ ꯇꯧꯁꯤ, ꯃꯤꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯂꯥꯏꯇꯤꯟ ꯏꯜꯂꯦ ꯍꯥꯏꯔꯛꯈꯤ. ꯀꯣꯟꯅꯗꯤ ꯌꯨꯝꯖꯥꯎ ꯑꯗꯨ ꯑꯩꯅ ꯃꯤ ꯈꯔ ꯄꯨꯔꯒ ꯁꯤꯗꯣꯛꯑꯝꯃꯤ. ꯑꯗꯨꯕꯨ ꯃꯔꯛꯇ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯆꯠꯄꯗ ꯍꯅꯨꯕꯤ ꯑꯃ ꯊꯣꯡꯒꯥꯟ ꯒꯦꯠ ꯋꯥꯡꯕꯗ ꯂꯦꯞꯄꯒ ꯃꯨꯟꯅ ꯌꯦꯡꯉꯒ ꯍꯦꯛꯇ ꯂꯩꯔꯝꯃꯤ. ꯃꯤ ꯈꯔꯅ ꯍꯥꯏꯕꯗꯗꯤ ꯍꯅꯨꯕꯤ ꯑꯗꯨ ꯂꯥꯏ ꯁꯥꯟꯅꯕꯤ ꯍꯅꯨꯕꯤꯅꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯇꯝꯃꯛꯈꯤ. ꯑꯗꯨꯕꯨ ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯌꯨꯝꯖꯥꯎ ꯑꯗꯨꯗ ꯂꯥꯏꯇꯤꯟꯒ ꯁꯥꯟꯅꯁꯜꯂꯝꯃꯕ ꯖꯥꯔꯥ, ꯃꯤꯒ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯅ ꯃꯁꯤꯅꯤ ꯑꯩꯅ ꯉꯛꯂꯤꯕꯗꯤ. ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯏꯝꯐꯥꯜꯗ ꯌꯨꯝꯁꯨ ꯁꯥꯕ ꯂꯣꯏꯁꯤꯜꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯦ. ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ. ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯃꯌꯥꯝ ꯄꯨꯟꯅꯃꯛ ꯊꯦꯡꯅꯔꯁꯤ. ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ.